ꯇꯨꯡꯒꯤ ꯂꯝꯕꯤ ꯍꯌꯦꯡꯒꯤ ꯃꯤꯔꯣꯜꯒꯤ ꯋꯥꯈꯜꯗꯤ ꯉꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯈꯟꯕ ꯇꯧꯔꯣꯏꯗ꯭ꯔꯥ? ꯆꯍꯤ ꯀꯌꯥ ꯆꯠꯀꯗꯧꯔꯤꯕ ꯄꯥꯎꯅꯥ ꯀꯩꯊꯦꯜꯒꯤ ꯂꯝꯕꯤ ꯃꯍꯥꯕꯤꯔ ꯊꯦꯡꯅꯗꯅꯕ ꯂꯣꯠꯄꯕꯨꯗꯤ ꯌꯥꯏ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ? ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯒꯥꯔꯤ ꯍꯟꯗꯣꯛꯀꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯅꯈꯣꯏꯁꯨ ꯃꯌꯥꯡꯄꯥꯟ ꯗꯨꯀꯥꯟ ꯃꯆꯥꯗꯒꯤ ꯄꯣꯠ ꯁꯣꯠꯄ, ꯁꯦꯟ ꯃꯠꯄ ꯌꯥꯝꯅ ꯊꯦꯡꯅꯖꯩ꯫ ꯌꯥꯔꯕꯗꯤ ꯁꯤꯡꯗꯣꯛꯅꯕ ꯍꯣꯠꯅꯁꯤꯀꯣ, ꯏꯀꯥꯏꯗ꯭ꯔꯅꯦ? ꯉꯁꯤꯕꯨꯗꯤ ꯑꯩꯍꯥꯛ ꯇꯉꯥꯏ ꯐꯗ꯭ꯔꯦ꯫ ꯏꯀꯥꯏꯔꯨꯕ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ꯫ ꯃꯈꯣꯏ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯌꯥꯡꯁꯤꯡ, ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯆꯩꯔꯤꯕꯁꯨ ꯑꯉꯛꯄꯅꯤ꯫ ꯁꯤꯔꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯃꯩꯇꯩꯕꯨ ꯍꯦꯛ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯏ꯫ ꯄꯣꯠ ꯂꯥꯛꯇꯨꯅ ꯆꯥꯕꯤꯕꯅ ꯃꯔꯣꯜ ꯑꯃ, ꯐꯨꯕꯤꯕꯅ ꯃꯔꯣꯜ ꯑꯃ, ꯃꯍꯥ ꯃꯦꯂꯥꯅꯤ꯫ ꯃꯈꯣꯏꯅ ꯑꯈꯥꯡ ꯀꯟꯕ ꯑꯃꯗꯤ ꯍꯤꯡꯕ ꯍꯩꯕ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯉꯔꯥꯡ ꯅꯍꯥꯜꯗ ꯄꯥꯅꯤꯋꯥꯂꯥ ꯑꯣꯏꯗꯨꯅ ꯑꯍꯤꯡ ꯏꯁꯤꯡ ꯒꯥꯔꯤ ꯏꯜꯂꯒ ꯀꯣꯏꯅ ꯆꯠꯂꯝꯕ ꯃꯍꯥꯕꯤꯔ ꯀꯌꯥ ꯊꯨꯅ ꯄꯥꯟ ꯗꯨꯀꯥꯟ ꯄ꯭ꯔꯃꯣꯁꯟ ꯐꯪꯈ꯭ꯔꯕ? ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯕꯥꯕꯨ ꯁꯥꯔꯝꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯃꯉꯣꯟꯗꯒꯤ ꯅꯤꯗꯨꯅ ꯍꯤꯡꯕ ꯇꯥꯔꯕ? ꯑꯩꯍꯥꯛ ꯏꯀꯥꯏ ꯏꯀꯥꯏꯅ ꯁꯦꯜ ꯂꯧꯕ ꯇꯥꯈꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯍꯥꯕꯤꯔ ꯕꯥꯕꯨ꯫ ꯀꯨꯏꯅꯗꯤ ꯊꯝꯕꯤꯒꯅꯨ, ꯑꯩꯁꯨ ꯀꯔꯕꯥꯔ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯄꯥꯎꯃꯤꯜꯂꯛꯏ꯫ ꯚꯌꯥꯕꯨꯗꯤ ꯇꯦꯡꯕꯥꯡꯅꯤꯡꯉꯤ, ꯑꯩꯕꯨꯁꯨ ꯇꯦꯡꯕꯥꯡꯕꯤꯌꯨ꯫ ꯀꯨꯏꯔꯣꯏꯗ꯫ ꯑꯩꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯄꯩꯁꯥ 10 ꯆꯠꯄꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯥꯗꯩ꯫ ꯁꯦ, ꯕꯦꯔꯤ ꯄꯩꯁꯥ 10ꯗꯪ ꯄꯤꯔꯛꯎ꯫ ꯕꯥꯕꯨ, ꯅꯪ ꯀꯩꯗꯧꯔꯦ? ꯃꯍꯥꯕꯤꯔ ꯃꯃꯤꯠ ꯂꯪꯈꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯄꯩꯁꯥ 10ꯒꯤ ꯇꯝꯗꯕ꯭ꯔꯣ? ꯇꯝꯃꯤ ꯇꯝꯃꯤ꯫ ꯃꯍꯥꯕꯤꯔ ꯕꯦꯔꯤ ꯃꯆꯩ 15 ꯄꯤꯔꯛꯏ꯫ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯁꯨ ꯄꯣꯠꯍꯥꯞ ꯑꯣꯏꯅ ꯍꯥꯞꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯦ, ꯆꯨꯔꯨꯞ ꯑꯁꯤꯃ ꯂꯦꯝꯅ ꯊꯛꯈꯣꯁꯦ꯫ ꯑꯩꯍꯥꯛ ꯆꯨꯔꯨꯞ ꯂꯧꯔꯦ꯫ ꯇꯉꯥꯏ ꯐꯗꯅ ꯆꯝꯗꯨꯅ ꯊꯛꯂꯦ꯫ ꯕꯦꯔꯤꯁꯨ ꯂꯧꯔꯦ꯫ ꯀꯣꯠ ꯅꯥꯀꯜꯒꯤ ꯈꯥꯎ ꯑꯅꯤꯗꯤ ꯍꯣꯔꯕꯅꯤ꯫ ꯐꯨꯔꯤꯠ ꯈꯥꯎ ꯃꯆꯥꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯩꯈꯦꯠ ꯎꯄꯨ ꯑꯍꯥꯡꯕ ꯑꯃꯒ ꯃꯆꯩ ꯈꯔꯒ ꯅꯤꯗꯨꯅ ꯂꯧꯔꯦ꯫ ꯐꯔꯦ, ꯆꯠꯂꯨꯈꯤꯒꯦ꯫ ꯆꯠꯄꯤꯔꯣ ꯕꯥꯕꯨ꯫ ꯑꯩ ꯈꯪꯉꯤ, ꯎꯠꯄꯥꯠ ꯈꯔꯕꯨ ꯍꯩꯔꯕꯗꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯍꯤꯡꯕ ꯌꯥꯝꯅ ꯂꯥꯏ꯫ ꯍꯣꯇꯦꯜ ꯆꯪꯂꯒ ꯁꯦꯜ ꯌꯥꯎꯗꯅ ꯆꯥꯛ ꯆꯥꯊꯣꯛꯄ ꯌꯥꯏ꯫ ꯆꯥꯗ꯭ꯔꯤꯉꯩꯗ ꯁꯦꯜ ꯍꯥꯟꯅ ꯄꯤꯌꯨ ꯍꯥꯏꯔꯛꯇꯦ꯫ ꯆꯥꯕꯨ ꯆꯥꯊꯣꯛꯈ꯭ꯔꯕꯗꯤ ꯍꯟꯗꯣꯔꯛꯎ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁꯛꯐꯝ ꯍꯟꯖꯤꯟꯗꯨꯅ ꯃꯦꯅꯦꯖꯔꯒꯤ ꯃꯃꯥꯡꯗ ꯑꯦꯛꯇꯤꯡ ꯇꯧꯔꯒ ꯐꯨꯔꯤꯠ ꯈꯥꯎ ꯃꯥꯁꯤꯟꯅꯔꯒ ꯍꯥꯏꯔꯨꯕ ꯌꯥꯏ, ꯃꯅꯤ ꯕꯦꯛ ꯇꯥꯍꯧꯔꯦ꯫ ꯐꯨꯔꯤꯠ ꯈꯥꯎ ꯆꯞꯈ꯭ꯔꯦ꯫ ꯅꯠꯇ꯭ꯔꯒ ꯆꯥꯛ ꯄꯨꯛ ꯊꯜꯂꯝꯗꯥꯏꯗ ꯁꯝ ꯑꯃ ꯊꯣꯛ ꯊꯥꯗꯔꯒ ꯁꯥꯎꯁꯤꯟꯅꯗꯨꯅ ꯁꯦꯟ ꯄꯤꯔꯝꯗꯅ ꯊꯣꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯇꯩ ꯀꯗꯔ ꯀꯌꯥꯁꯨꯅꯤ꯫ ꯕꯇꯥꯗꯒꯤ ꯈꯣꯡꯎꯞ ꯑꯍꯟꯕ ꯁꯦꯟ ꯄꯤꯔꯝꯗꯅ ꯑꯃꯟꯕ ꯈꯣꯡꯎꯞ ꯊꯝꯃꯝꯃꯒ ꯇ꯭ꯔꯥꯌꯦꯜ ꯆꯠꯇꯨꯅ ꯌꯦꯡꯒꯦ ꯍꯥꯏꯁꯤꯟꯅꯔꯒ ꯂꯦꯝꯅ ꯃꯄꯥꯟ ꯊꯣꯔꯛꯄ ꯌꯥꯏ꯫ ꯐꯤꯌꯣꯟꯐꯝꯗꯁꯨ ꯑꯗꯨꯝ ꯌꯥꯕ ꯃꯔꯝ ꯂꯩ꯫ ꯍꯨꯔꯥꯟ ꯊꯣꯡ ꯂꯩꯔꯕꯗꯤ ꯁꯒꯨꯟ ꯊꯣꯡ ꯑꯃꯗꯤ ꯂꯩꯒꯅꯤ꯫ ꯆꯥꯎꯈꯠꯄ ꯁꯍꯔ ꯍꯥꯏꯕꯁꯤꯗꯤ ꯀꯔꯕꯥꯔꯒ ꯀꯗꯔꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ꯫ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯁꯤꯃꯇꯪꯗꯤ ꯇꯧꯕꯤꯔꯅꯨ꯫ ꯑꯩꯁꯨ ꯇꯧꯖꯔꯨꯗ꯭ꯔꯤ꯫ ꯃꯔꯛ ꯃꯔꯛꯇ ꯆꯥꯛ ꯂꯥꯝꯕꯗꯒꯤ ꯈꯟꯕꯗꯤ ꯈꯟꯈ꯭ꯔꯦ, ꯇꯧꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯀꯔꯤꯒꯤ? ꯑꯆꯨꯝꯕ ꯆꯠꯂꯨ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ꯫ ꯑꯔꯥꯟꯕ ꯒꯂꯤ ꯐꯥꯎꯗꯣꯛꯇꯨꯅ ꯀꯗꯥꯏ ꯌꯧꯅꯕ ꯆꯦꯟꯕ ꯉꯝꯒꯅꯤ? ꯖꯦꯜ꯫ ꯃꯅꯤꯄꯨꯔ ꯕꯟ꯫ ꯃꯩꯇꯩ ꯄꯥꯈꯪ ꯃꯆꯥ 6 ꯃꯈꯥꯔꯣꯝꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯆꯦꯟꯈꯠꯂꯛꯏ꯫ ꯃꯈꯨꯠ ꯃꯈꯨꯠꯇ ꯅꯨꯡꯗꯨꯝ ꯄꯥꯏꯔꯛꯏ꯫ ꯀꯩꯅꯣ? ꯍꯜꯂꯣ! ꯍꯜꯂꯣ! ꯕꯟ ꯇꯧ! ꯊꯣꯡ ꯊꯤꯡꯉꯣ! ꯊꯣꯡ ꯊꯤꯡꯉꯣ! ꯑꯩꯅ ꯂꯥꯎꯈꯤ꯫ ꯃꯍꯥꯕꯤꯔ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯁꯤꯜꯂꯣ꯫ ꯉꯁꯤ ꯕꯟ ꯂꯩꯕꯅꯤꯅꯦ꯫ ꯀꯥꯎꯏ꯫ ꯅꯨꯡ ꯅꯨꯄꯥꯅꯤ꯫ ꯄꯥꯛꯊꯧ! ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯗꯨꯀꯥꯟ ꯃꯌꯥꯝ ꯒꯝ ꯒꯝ ꯊꯤꯡꯖꯤꯟꯈꯤ꯫ ꯄꯥꯈꯪꯁꯤꯡ ꯅꯨꯡꯗꯨꯝ ꯊꯥꯖꯤꯜꯂꯛꯏ꯫ ꯃꯍꯥꯕꯤꯔꯁꯨ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ꯫ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯅꯨꯡꯗꯨꯝ ꯑꯃ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯩꯒꯤ ꯅꯥꯔꯣꯝꯗ ꯐꯥꯎꯔꯒ ꯊꯤꯡꯖꯤꯟꯈ꯭ꯔꯕ ꯊꯣꯡꯕꯥꯗ ꯄꯥꯜꯂꯨꯔꯒ ꯍꯟꯗꯣꯔꯛꯇꯨꯅ ꯌꯥꯡꯂꯦꯟꯗ ꯗꯨꯞ ꯂꯥꯎꯅ ꯄꯥꯜꯂꯔꯦ꯫ ꯁꯣꯔ ꯊꯤꯡꯒꯦ ꯇꯧꯏ꯫ ꯁꯥꯎꯅꯤꯡꯕꯁꯨ ꯍꯥꯏꯐꯝ ꯈꯪꯈꯤꯗꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯌꯥꯡꯂꯦꯟ ꯇꯩꯊꯣꯛꯇꯨꯅ ꯆꯤꯅꯥꯈꯣꯜ ꯈꯥꯡꯕ ꯇꯥꯈꯤ꯫ ꯑꯩꯅ
नारोंदा नोंथरगा नुंग अदु खुनगटलगा फुरिखाउदा हापसिनख्रे पौना कैथेलगी सोरोका गुप्त लेरिबा दुकान मया ngamnamak thong thingnakre mi chatpadi henganalai maitai chatpadi thingde mayang chatpa urabadi thingi kaidobagi koitan tanariba aini khale manipur gi ban mayang ban gari ban kaithen ban sor ban maitai chatpana yaba nokningdra ngaiko sakhaudi ban toroidra maitai pai pusingna kanadre haiduna pithokraba manipuri statehood मसा सिंगी अनौब मिरोलना लाइरिक खरा हैरुबदगी नहौना तानबगी खोंजंग मसंग सिलकप कुइरे सेउ तोंग पाइदुना लाउरकप कुइरबनी फै तानसे ऐसु याउगे नोंतुम अमदि याउरे लाउरुसी चटलुसी स्टेटहुड बिफमदा सात्र नहारोल अमदि राजनीति दल सिंगी सुंगसिनब स्टेटहुड अंदलोनगी मथेल अमो ओइना मणिपुर बन कौरी हाइबा खंगले अतै इराइबु लाइरे अइबु साक्षरा मतंगदी हाना साखिगे ngarang ayuktagi saraktribani hauzik kamdauba tari hotel su loina thong thinjinkhre khotte lupa yankhai ga beri masai 35 ga di yauri nomugi lupa manga sading dorobadi yamdrabada numit 10 di hingkhigani matungdi kamdauba andalon kari singna sidri phauba sara henbagi khongjang ma sangsingani hairi maduda aisu yoksinbadi kamdawi सिरमदाइदा रुक महल की होटल द संगलगा साक हेक्सा थोकलगा सीदना बोटनबना फै लेबा की वजरब मियोइनी हाइदुना होटल मपुना सरा अमा निदी दान तरोइद्रने नहारोल थबक फंगदबा मयाम थोपिरो सीद्रि फाव सरा हेंसी सीबदी सीकुमसी अहाक सिनिंद्रि कंगलै पिबाना सेल थारकनी हाइरमी सेफोंग अमदी फोंनिंगी नौना मुक स्टेरुट फंगबसु येनिंगी नुपी फजरबी अमसु थेकिसरा खल्लिबने मपु पांद्रबी युमदुगी युमलै मामदी पुसंदब यादे सहरदा असाब नुपी युंगलिबनी तंजा चारबदी हेक्ता सिटी पिसनगे हाइदुना नुंसी सिथि अमसु यावरी हेंबगी यक लाउरब मैरक्ता इसाइसु खरसु हिंगौनबा थमनिंगदे असुमना असोइब वखल कया मरुम खंदुना लेपनिंगैदा नुंगदुम पायरगा लाकपा पाखंग मरी मंगा इनाक्ता संसिलक्तुना लेपदरे पाखंग मना खोल वाउना मुक्लगा हेरई ngasi banni haiba khangbido ai noi pokhum pide hangningi na khoidi banda kaidoba thoraiba amana mu olai oi yim direction bigro kya na thisaroi aine khome ai di yim leite paulo bu thorok pani oh paumiro oi paumini bansu yeningduna leplibani inau khoisu ban yeng libra खोल सिदे यंबा अखोदी बन थिंगबा थोरकपने बन थिंगबा यंबसु बन थिंगबा यावगे तौबने लमथम सिददी बन तौनी लौथोलबसु थिंगनबा मी थोरकत्रबदी मपुंग फादे करी हाइगे थिंगसी आई शौजगे अदुदी याम फबवानी सोइद्रबा यंबा से नुंदुम अमा यावरी अइना असी हाइबगा फुरित खाउदगी नुंदुमबदु लौथोक्तुना उले मखारोमदा यामबो होनरके अवांगलोमदना इनाउ खोइना होदरुरो पाखंग नौने इनखलकपा सात्र नत्रबसु यौरमबा याय करिगी खुदोंग चाबा लौनबा मखोइ मयाम थाजबो लगले नौफेट तौरमलगा अवांगलोमदा चेनख्रे मखोइना लाउगी हालो दुकान बन कैथेन बन मणिपुरी बन अइना लाउखी हाटपदी हाटलुना मखोइ ताखिजे कैदौबगी हाटपा बन येंगबबु कैदौई हाइबगे इहांग हांगलबा शहरगी लंबीदा सन हुई हौदोंग मनिंग तपना चटपदु येंगबा नुंगाई अतै लमददी बन्निबु हाइरबदी मी थोकनदे हाइरुदुना कानदे आइगी खुत्तगी नुंगदुम हुंतोख्रे महावीर दुकान ममांगदगी मखा पांगना हाइदोरकले मणिपुर बंददी बन थिंगबा सारगा अदुम चटपदा कैसु तौदबने लाइरबा लेबाकी लाइरबा कैथेल असिदा पुंग 28 बन तौरगा करी फल फंगदगिने लेंगाक चै पाइरिबा कनानाबु ताबिरिबगे
ꯆꯥꯛꯈꯥꯎꯕꯟ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝ ꯀꯨꯏꯔꯕ ꯊꯧꯗꯣꯛ ꯑꯃ ꯆꯠꯅ ꯆꯠꯅ ꯆꯥꯛ ꯈꯪꯂꯥꯝ ꯂꯥꯝꯁꯤꯜꯂꯛꯏ ꯑꯩꯁꯨ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯗ ꯕꯟ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯝꯃꯤ ꯆꯥꯛꯈꯥꯎꯕꯟ ꯇꯧꯈꯤꯕ ꯃꯇꯨꯡꯗꯒꯤ ꯌꯥꯎꯅꯤꯡꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯏꯃꯥ ꯃꯣꯏꯔꯥꯡ ꯅꯤꯉꯣꯜꯅꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯕꯥꯖꯤ ꯃꯦꯂꯩ ꯂꯥꯡꯕꯅ ꯃꯣꯏꯔꯥꯡꯗ ꯊꯤꯀꯥ ꯃꯆꯥ ꯃꯆꯥ ꯇꯧꯔꯤꯉꯩꯗ ꯃꯃꯤꯡ ꯆꯥꯅꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯧꯔꯛꯄꯅꯤ ꯑꯩꯅ ꯎꯍꯧꯕ ꯅꯠꯇꯦ ꯏꯃꯥꯅ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥ ꯃꯦꯂꯩ ꯂꯥꯡꯕꯤ ꯅꯨꯄꯤ ꯀꯩꯊꯦꯜꯗ ꯉꯥꯀꯨꯞ ꯆꯥꯀꯨꯞ ꯌꯣꯟꯐꯝ ꯐꯝꯂꯝꯃꯤ ꯃꯃꯥꯡꯉꯩꯒꯤ ꯀꯩꯊꯦꯜ ꯊꯨꯒꯥꯏꯕꯒꯤ ꯕꯟ ꯑꯃꯗ ꯑꯩꯍꯥꯛ ꯌꯥꯎꯅ ꯄꯣꯠꯂꯝ ꯆꯪꯗꯨꯅ ꯄꯣꯠꯆꯩ ꯂꯪꯈꯥꯏꯕ ꯌꯥꯎꯔꯣꯏ ꯏꯃꯥꯟꯅꯕ ꯈꯔꯅ ꯏꯃꯥꯒꯤ ꯂꯨꯛꯃꯥꯏꯁꯨ ꯂꯪꯈꯥꯏꯈꯤ ꯍꯥꯏꯕ ꯎꯔꯛꯈꯤ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯍꯥꯏꯐꯦꯠ ꯎꯠꯊꯣꯛꯈ꯭ꯔꯦ ꯑꯩꯍꯥꯛ ꯂꯩꯊꯣꯛꯂꯒ ꯄꯣꯔꯛꯇꯒꯤ ꯆꯦꯟꯊꯣꯔꯛꯈꯤ ꯃꯈꯥ ꯇꯥꯅ ꯏꯃꯥ ꯑꯇꯩꯒꯤ ꯄꯣꯠ ꯂꯪꯈꯥꯏꯕ ꯌꯥꯎꯈꯤꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯌꯨꯝ ꯆꯪꯈꯤꯕꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ ꯏꯃꯥꯕꯨ ꯀꯤꯅ ꯀꯤꯅ ꯆꯥꯛꯁꯪꯗ ꯇꯨꯃꯤꯟꯅ ꯆꯪꯂꯝꯃꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯐꯝꯊꯔꯨꯏ ꯐꯥꯟ ꯊꯥꯗꯨꯅ ꯄꯨꯈꯝ ꯑꯃ ꯈꯨꯖꯥꯏ ꯃꯊꯛꯇ ꯊꯥꯡꯒꯠꯂꯒ ꯁꯦꯝꯄꯥꯛ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥꯕꯨ ꯍꯧꯗꯣꯛꯄ ꯇꯧꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯨꯏ ꯃꯈꯨꯠ ꯍꯟꯖꯕ ꯉꯝꯗ꯭ꯔꯕꯤ ꯏꯃꯥ ꯏꯟꯗꯣꯜ ꯃꯌꯥꯝ ꯇꯟꯈꯥꯏꯔꯨꯕꯗ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ ꯆꯥꯛ ꯀꯨꯞꯂꯤꯕ ꯁꯦꯝꯄꯥꯛꯇꯨ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯆꯥꯛ ꯌꯥꯎꯔꯝꯗꯦ ꯉꯥꯀꯨꯞ ꯆꯥꯀꯨꯞ ꯈꯔꯗꯪ ꯌꯥꯎꯔꯝꯃꯤ ꯑꯩꯍꯥꯛ ꯂꯧꯁꯤꯡ ꯂꯥꯛꯏ ꯁꯥꯎꯕ ꯉꯝꯈꯤꯗꯦ ꯌꯥꯝꯅ ꯃꯅꯨꯡ ꯀꯟꯕꯤ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯃꯆꯥꯕꯨ ꯋꯥꯔꯛ ꯆꯠꯄꯤ ꯏꯃꯥꯅ ꯃꯆꯥꯕꯨ ꯂꯝ ꯌꯧꯅ ꯅꯨꯡꯁꯤꯕꯒꯤ ꯇꯝꯕꯤꯈꯤꯕ ꯄꯔꯥ ꯃꯃꯜ ꯌꯥꯝꯃꯤ ꯍꯥꯏꯅ ꯂꯧꯔꯝꯃꯤ ꯑꯩꯒꯨꯝꯕ ꯂꯥꯏꯔꯕꯒꯤ ꯃꯆꯥꯅ ꯊꯧꯅꯥ ꯐꯕ ꯁꯥꯗꯨꯅ ꯃꯃꯥꯒꯤ ꯀꯩꯊꯦꯜ ꯂꯨꯛꯃꯥꯏ ꯆꯈꯥꯏꯔꯨꯕꯒꯤ ꯐꯪꯒꯗꯕ ꯃꯍꯩ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯈꯨꯖꯥꯏꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯐꯖꯅ ꯊꯛꯆꯤꯜꯂꯒ ꯇꯨꯝꯕ ꯆꯪꯂꯝꯃꯤ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯄꯤ ꯇꯥꯔꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥꯅ ꯁꯨꯠ ꯁꯨꯠ ꯀꯞꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯣꯛꯇ ꯅꯥꯟꯊꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯦ ꯏꯃꯥ ꯅꯆꯥ ꯂꯥꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯣꯛꯈꯠꯅꯔꯤꯕꯤ ꯏꯃꯥꯁꯤꯡꯗ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯕ ꯌꯥꯎꯔꯔꯣꯏ ꯑꯩꯒꯤ ꯏꯃꯥꯁꯨ ꯂꯥꯏꯔꯕꯤꯅꯤ ꯍꯥꯏꯕ ꯅꯆꯥꯅ ꯀꯥꯎꯔꯨꯔꯦ ꯊꯣꯏꯅ ꯍꯦꯟꯅ ꯏꯃꯥ ꯀꯞꯂꯦ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯅꯥꯟꯊꯔꯗꯨꯅ ꯊꯦꯝꯖꯤꯜꯂꯛꯏ ꯏꯃꯥ ꯁꯥꯎꯗꯦ ꯂꯩꯕꯥꯛꯀꯤ ꯐꯒꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯀꯩꯊꯦꯜ ꯊꯨꯒꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯅꯊ꯭ꯋꯥꯏ ꯊꯥꯕ ꯉꯝꯖꯕ ꯑꯣꯏꯌꯨ ꯏꯃꯥ ꯄꯦꯟꯒꯦ ꯏꯃꯥ ꯅꯆꯥꯕꯨ ꯃꯊꯧ ꯁꯪꯕꯤꯔꯤꯕ ꯑꯁꯤꯅ ꯑꯆꯨꯝꯕꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯦꯞꯄ ꯉꯝꯖꯒꯦ ꯏꯃꯥꯒꯤ ꯃꯦꯂꯩ ꯂꯥꯎ ꯍꯧꯒꯠꯂꯣ ꯏꯃꯥꯅ ꯃꯪꯒ꯭ꯔꯥ ꯂꯧꯔꯝꯕꯅꯦ ꯅꯪꯒꯤ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯄꯠꯄꯤꯔꯨꯒꯦ ꯑꯩꯍꯥꯛ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯂꯦ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯖꯩ ꯏꯃꯥ ꯉꯁꯤꯗꯤ ꯅꯆꯥꯁꯨ ꯆꯥꯛ ꯆꯥꯖꯔꯔꯣꯏ ꯑꯩꯅ ꯂꯥꯟꯈꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯖꯔꯒꯦ ꯏꯃꯥꯅ ꯇꯝꯕꯤꯔꯤꯕ ꯄꯔꯥ ꯌꯥꯅꯤꯡꯉꯤ ꯅꯆꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯀꯩꯊꯦꯜ ꯂꯨꯛꯃꯥꯏ ꯀꯩꯊꯦꯜ ꯂꯨꯛꯃꯥꯏ ꯍꯩꯗꯣꯛꯂꯨꯕ ꯅꯆꯥꯗꯤ ꯋꯥꯕ ꯇꯥꯕꯅꯤ ꯑꯩꯍꯥꯛ ꯀꯔꯤꯁꯨ ꯆꯥꯈꯤꯗꯦ ꯑꯍꯤꯡ ꯑꯗꯨ ꯏꯃꯥꯁꯨ ꯆꯥꯈꯤꯗꯦ ꯑꯌꯨꯛꯇ ꯊꯦꯡꯅꯩ ꯃꯪꯒ꯭ꯔꯥ ꯀꯥꯕ ꯑꯃ ꯄꯨꯛꯅꯥꯛ ꯃꯌꯥꯗ ꯂꯩꯔꯝꯃꯤ ꯏꯃꯥꯕꯨ ꯆꯔꯥ ꯍꯦꯜꯍꯟꯈꯤꯕ ꯃꯆꯥ ꯃꯇꯨꯡꯗ ꯕꯟ ꯌꯥꯎꯈꯤꯒꯗ꯭ꯔꯥ ꯌꯦꯡꯕꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯈꯤ ꯑꯊꯤꯡꯕ ꯃꯤ ꯊꯦꯡꯅꯔꯕꯁꯨ ꯊꯤꯡꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯔꯒ ꯍꯩꯁꯤꯡꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯩ ꯅꯣꯡꯃꯒꯤ ꯀꯩꯊꯦꯜ ꯌꯧꯍꯧꯗ꯭ꯔꯕꯗꯤ ꯍꯩꯅꯖꯗꯦ ꯏꯃꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯥꯎꯇꯥꯛ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡ ꯊꯧꯅꯥ ꯑꯃꯗꯤ ꯍꯟꯗ꯭ꯔꯤꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯨꯡ 25 ꯄꯨꯡ 49 ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯀꯩꯊꯦꯜ ꯍꯔꯇꯥꯜ ꯀꯔꯤ ꯀꯥꯟꯅꯕ ꯐꯜ ꯄꯨꯔꯛꯄ ꯉꯝꯈ꯭ꯔꯕꯒꯦ ꯀꯨꯝꯍꯩ ꯌꯦꯡꯕ ꯄꯥꯝꯖꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯆꯥꯛꯅꯟ ꯆꯥꯔꯒ ꯌꯦꯡꯕ ꯊꯣꯛꯅꯩ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯕꯁꯤꯡꯅ ꯑꯍꯤꯡꯗ ꯑꯣꯐꯤꯁ ꯀꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯏꯄꯣꯠ ꯏꯔꯜ ꯈꯔ ꯃꯩ ꯊꯥꯗꯣꯛꯆꯩ ꯃꯗꯨ ꯑꯗꯨꯝ ꯅꯧꯍꯧꯅꯅ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯏ ꯆꯨꯞꯈꯤꯕ ꯅꯠꯇꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤꯗꯤ ꯐꯪꯕ ꯉꯝꯈꯤꯕ꯭ꯔꯥ ꯉꯝꯈꯤ ꯀꯔꯤ ꯉꯝꯈꯤ ꯆꯈꯥꯎꯒꯤ ꯕꯟ ꯅꯠꯇ꯭ꯔꯒ ꯁꯣꯔ ꯕꯟ ꯁꯍꯔꯒꯤ ꯂꯩꯔꯥꯡꯕꯤ
ꯃꯍꯥꯕꯤꯔꯅ ꯂꯦꯝꯅ ꯄꯤꯔꯛꯄ ꯁꯨꯔꯨꯞ ꯃꯆꯩ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯞꯆꯤꯡ ꯆꯤꯡꯂꯒ ꯁꯪꯀꯔ ꯍꯣꯜ ꯃꯃꯥꯡꯗ ꯌꯧꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯃꯤ ꯑꯆꯥꯕ ꯌꯦꯡꯂꯣꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯍꯣꯇꯦꯜꯒꯤ ꯊꯣꯡ ꯃꯆꯦꯠ ꯑꯃ ꯍꯥꯡꯗꯣꯔꯛꯑꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯊꯦꯜꯗ ꯎꯗꯨꯅꯇ ꯂꯩꯔꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯕ ꯄꯥꯈꯪ ꯑꯃꯒ ꯍꯣꯇꯦꯜ ꯃꯅꯨꯡꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯄꯥꯈꯪ ꯑꯗꯨꯗꯤ ꯃꯁꯛ ꯈꯪꯗꯦ, ꯃꯧ ꯅꯍꯥꯗꯨꯗꯤ ꯃꯁꯛ ꯈꯪꯏ꯫ ꯂꯝꯐꯦꯜ ꯂꯩꯀꯥꯏꯒꯤ ꯑꯐꯥꯎꯕꯤꯅꯤ꯫ ꯃꯃꯤꯡꯅ ꯂꯩꯃ, ꯁꯍꯔꯒꯤ ꯂꯩꯔꯥꯡꯕꯤ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯕꯟꯒꯤ ꯑꯌꯨꯛ ꯑꯁꯤꯗ ꯀꯗꯥꯏꯗ ꯀꯝꯗꯧꯅ ꯕꯟ ꯇꯧꯗꯨꯅ ꯂꯩꯔꯨꯔꯤꯕ? ꯀꯩꯊꯦꯜꯒꯤ ꯑꯐꯥꯎꯕꯤ ꯎꯆꯦꯛ ꯑꯃꯣꯝꯁꯤꯡ ꯅꯝꯕꯔ ꯊꯥꯗꯨꯅ ꯐꯅ ꯌꯥꯝꯅ ꯈꯪꯂꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯂꯩꯔꯥꯡꯕꯤ, ꯎꯆꯦꯛ ꯀꯣꯟꯒꯤ ꯂꯂꯤꯇꯥ, ꯁꯌꯥꯡꯒꯤ ꯃꯦꯙꯥ, ꯄꯥꯠꯁꯣꯏꯒꯤ ꯄꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯑꯃꯨꯁꯅꯥ, ꯃꯊꯪ ꯃꯊꯪ ꯑꯔꯨꯕꯤ ꯇꯔꯨꯕꯤ ꯀꯕꯣꯛꯂꯩ, ꯀꯕꯨꯏ ꯅꯤꯡꯉꯣꯜ ꯏꯆꯦꯁꯤꯡ꯫ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯛꯇ ꯐꯥꯎꯖꯁꯅꯨ꯫ ꯃꯅꯨꯡ ꯍꯨꯟꯖꯤꯟꯕ ꯄꯥꯎꯗꯤ ꯂꯧꯔꯔꯣꯏ꯫ ꯃꯤꯠꯅ ꯎꯕ ꯑꯃꯗꯤ ꯎꯈꯤꯕ ꯄꯥꯎ ꯑꯗꯨꯇꯅꯤ ꯇꯝꯅꯤꯡꯂꯤꯕ꯫ ꯍꯦꯟꯗꯣꯛꯅ ꯂꯩꯔꯥꯡꯕꯤꯒꯗꯤ ꯁꯛ ꯈꯪꯅꯩ, ꯅꯣꯡ ꯐꯥꯗꯣꯛ ꯀꯧꯅꯩ꯫ ꯃꯃꯤꯠ ꯈꯠꯂꯝꯃꯤ, ꯁꯨꯒꯠꯂꯝꯃꯤ꯫ ꯁꯤꯅꯦꯃꯥ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯏ꯫ ꯑꯩꯅ ꯌꯥꯖꯈꯤꯗꯦ꯫ ꯀꯔꯤꯒꯤ? ꯂꯨꯄꯥ 1.5 ꯄꯤꯕ ꯀ꯭ꯂꯥꯁꯇꯗꯤ ꯌꯦꯡꯁꯤ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯃꯅꯥꯛ ꯅꯛꯄꯁꯨ ꯄꯥꯝꯖꯔꯨꯗꯦ, ꯃꯔꯝꯗꯤ ꯑꯩꯁꯨ ꯄꯥꯈꯪꯅꯤ꯫ ꯃꯍꯥꯛꯅ ꯌꯣꯠꯆꯥꯕꯤ ꯅꯠꯇ꯭ꯔꯕꯁꯨ ꯄꯥꯈꯪ ꯐꯥꯔꯒ ꯁꯦꯜ ꯂꯧꯕ ꯍꯩꯕꯤꯅꯤ꯫ ꯑꯩꯉꯣꯟꯗꯗꯤ ꯁꯦꯜ ꯊꯣꯛꯀꯗꯕꯁꯨ ꯂꯩꯇꯦ꯫ ꯃꯉꯣꯟꯗꯒꯤ ꯑꯗꯨꯝ ꯊꯦꯝꯂꯒ ꯁꯦꯜ ꯂꯧꯒꯦ ꯈꯜꯂꯤꯕ ꯁꯍꯔꯒꯤ ꯑꯄꯥꯏꯕꯅꯤ꯫ ꯑꯩꯅ ꯂꯩꯔꯥꯡꯕꯤꯕꯨ ꯍꯦꯛ ꯎꯕꯗ ꯃꯥꯏ ꯁꯠ ꯂꯩꯊꯣꯛꯏ꯫ ꯎꯅꯤꯡꯗꯦ꯫ ꯑꯌꯨꯛ ꯉꯟꯕ ꯑꯁꯤꯗ ꯆꯥ ꯑꯃꯇꯪ ꯊꯛꯀꯦ ꯈꯟꯗꯨꯅ ꯂꯨꯝꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈꯤꯕꯒꯤ ꯂꯣꯟꯁꯤꯟꯕ ꯅꯪꯗ꯭ꯔꯤꯕ ꯊꯣꯡ ꯃꯆꯦꯠ ꯑꯗꯨꯗ ꯑꯩꯅ ꯁꯠ ꯂꯤꯠꯁꯤꯜꯍꯧꯔꯦ꯫ ꯃꯅꯨꯡꯕꯨ ꯌꯧꯔꯕꯗꯤ ꯑꯩꯅ ꯑꯗꯨꯝ ꯆꯥꯎꯔꯦ꯫ ꯌꯥꯝꯅ ꯂꯦꯝꯅ ꯍꯣꯇꯦꯜꯒꯤ ꯆꯧꯀ꯭ꯔꯤ ꯑꯁꯥꯡꯕꯤꯗ ꯐꯝꯊꯔꯦ꯫ ꯆꯧꯀꯤꯗ ꯍꯥꯏꯐꯦꯠ ꯇꯥꯟ ꯊꯥꯔꯒ ꯇꯜ ꯄ꯭ꯂꯦꯠ ꯑꯃꯒ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯒ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯃꯦꯅꯦꯖꯔ ꯁꯪꯀꯔꯅ ꯅꯣꯛꯂꯛꯏ꯫ ꯃꯦꯂꯩ ꯕꯥꯕꯨ, ꯍꯩꯈ꯭ꯔꯦꯗ꯫ ꯀꯗꯣꯝꯗꯒꯤ ꯂꯤꯠꯁꯤꯜꯂꯛꯂꯤꯕꯅꯣ? ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯊꯣꯛꯈꯤꯕꯗꯣ? ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯉꯤꯉꯩꯗ꯫ ꯅꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯅ ꯃꯣꯠꯂꯦꯅꯦ ꯚꯥꯏ꯫ ꯀꯩꯗꯧꯔꯦ? ꯅꯪꯗꯤ ꯐꯪꯍꯧꯗ꯭ꯔꯕꯣ? ꯔꯥꯝ꯫ ꯁꯪꯀꯔꯅ ꯔꯥꯝ ꯅꯥꯝ ꯁꯣꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯃꯍꯥ ꯑꯐꯥꯎꯕꯤꯅꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯒꯤ ꯍꯣꯇꯦꯜ ꯀꯥ ꯑꯃꯗ ꯅꯝꯗꯨꯅ ꯂꯦꯛꯏꯕꯅꯤꯅꯦ꯫ ꯑꯣ, ꯅꯪꯒꯤ ꯍꯣꯇꯦꯜꯁꯦ ꯅꯣꯡꯃꯗꯤ ꯃꯩ ꯆꯥꯛꯄ ꯌꯥꯏ꯫ ꯑꯗꯨꯒꯤꯗꯤ ꯆꯤꯡꯅꯗꯦ꯫ ꯐꯥꯌꯔ ꯏꯟꯁꯨꯔꯦꯟꯁ ꯌꯥꯝꯅ ꯆꯥꯎꯅ ꯌꯥꯎꯔꯤ꯫ ꯁꯪꯀꯔꯅ ꯅꯣꯒ꯭ꯔꯦꯝ ꯍꯥꯒꯦꯝꯅꯔꯝꯃꯤ꯫ ꯗꯨꯀꯥꯟꯗꯥꯔ ꯑꯇꯩꯁꯨ ꯃꯁꯥꯒꯤ ꯗꯨꯀꯥꯟꯕꯨ ꯃꯩ ꯊꯥꯗꯣꯛꯅꯩ꯫ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤꯒꯤꯗꯤ ꯑꯃꯥꯡꯕꯅꯤ꯫ ꯃꯩꯕꯨ ꯆꯥꯛꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯅꯧꯅ ꯑꯃꯨꯛ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯗ꯭ꯔꯥ? ꯁꯪꯀꯔ ꯁꯥꯍꯦꯕ, ꯑꯩ ꯈꯪꯉꯤ ꯅꯈꯣꯏꯒꯤ ꯑꯔꯣꯟꯕ ꯀꯗꯔ꯫ ꯅꯠꯇꯦ, ꯅꯪꯒꯤ ꯍꯣꯇꯦꯜꯗ ꯕ꯭ꯂꯨ ꯁꯦꯜ ꯊꯝꯕ꯭ꯔꯥ? ꯊꯝꯖꯗꯦ꯫ ꯍꯧꯖꯤꯛꯀꯤ ꯄꯥꯈꯪ ꯑꯗꯨ ꯑꯩꯒ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯔꯨꯔꯦ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯨꯄꯤꯗꯨ ꯄꯨꯔꯒ ꯂꯥꯛꯏ꯫ ꯑꯇꯤꯊꯤꯅꯤ ꯍꯥꯏꯗꯨꯅ ꯂꯦꯛꯐꯝ ꯄꯤꯈꯤꯕꯅꯤ꯫ ꯄꯥꯈꯪ ꯑꯗꯨꯗꯤ ꯃꯃꯤꯡ ꯈꯪꯕ꯭ꯔꯥ? ꯏꯔꯥꯡꯖꯥꯎ ꯀꯧꯕꯅꯤ꯫ ꯏꯔꯥꯡꯖꯥꯎ? ꯃꯃꯤꯡ ꯑꯇꯩꯗꯤ ꯂꯩꯇꯕ꯭ꯔꯥ? ꯀꯥꯝꯗꯦꯕꯣ ꯀꯧꯕꯅꯤ꯫ ꯃꯌꯥꯝꯅ ꯏꯔꯥꯡꯖꯥꯎ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯁꯤꯅꯦꯃꯥ ꯇꯤꯀꯦꯠꯁꯨ ꯂꯂꯣꯟꯕꯅꯤ꯫ ꯀꯥꯝꯗꯦꯕꯣ? ꯃꯩꯇꯩꯂꯣꯟꯗ ꯏꯔꯥꯡꯖꯥꯎ? ꯌꯥꯏ, ꯃꯃꯤꯡꯒ ꯁꯤꯟꯐꯝꯒ ꯆꯥꯅꯩ꯫ ꯀꯩ ꯂꯝꯗꯒꯤꯅꯣ? ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤꯅꯤ꯫ ꯑꯩꯅ ꯇꯨꯕꯠ ꯁꯝꯗꯨꯅ ꯈꯨꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯂꯝꯐꯦꯜ ꯂꯩꯀꯥꯏꯒꯤ ꯂꯩꯔꯥꯡꯕꯤ꯫ ꯂꯩꯔꯥꯡꯕꯤꯕꯨ ꯃꯁꯛ ꯈꯪꯕꯤꯕ꯭ꯔꯣ? ꯈꯪꯉꯤ, ꯃꯨꯟꯅ ꯈꯪꯉꯤ꯫ ꯁꯪꯀꯔꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯍꯣꯇꯦꯜ ꯕꯣꯏꯁꯤꯡꯗ ꯌꯦꯡꯗꯨꯅ ꯊꯩꯗꯣꯔꯛꯏ꯫ ꯕꯣꯂꯥ ꯁꯥꯍꯦꯕꯀꯤ ꯇꯜ ꯆꯥ ꯀꯩꯗꯧꯔꯦ? ꯖꯜꯗꯤ꯫ ꯃꯦꯂꯩ ꯁꯥꯍꯦꯕ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯕ ꯇꯥꯔꯦ꯫ ꯉꯁꯤꯗꯤ ꯕꯟꯅꯤꯅ ꯊꯧꯔꯥꯡ ꯌꯥꯝꯅ ꯇꯧꯍꯧꯗ꯭ꯔꯦ꯫ ꯐꯅꯤ, ꯉꯥꯏꯖꯒꯦ꯫ ꯑꯩꯁꯨ ꯊꯣꯛꯄ ꯌꯥꯈꯤꯔꯣꯏ꯫ ꯑꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯈꯜ ꯇꯥꯝꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯃꯆꯨ ꯁꯪꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯃ ꯀꯥꯎꯗ꯭ꯔꯤ꯫ ꯁꯣꯛ ꯇꯥꯔꯤꯛ ꯑꯃꯁꯨꯡ ꯃꯇꯝ꯫ ꯑꯩꯗꯤ ꯌꯥꯝꯅ ꯀꯥꯎꯒꯟꯗꯦ꯫ ꯗꯥꯏꯔꯤꯗ ꯌꯥꯝꯅ ꯏꯒꯜꯂꯤ꯫ ꯃꯔꯨꯑꯣꯏꯕ ꯊꯧꯗꯣꯛ, ꯏ ꯄꯥꯎ ꯑꯃꯁꯨꯡ ꯋꯥꯊꯣꯛ꯫
ꯑꯗꯨꯉꯩꯒꯤ ꯑꯃꯣꯠꯄ ꯄꯥꯎ, ꯇꯨꯖꯨꯡꯂꯕ ꯁꯍꯔꯒꯤ ꯂꯩꯔꯥꯡꯕꯤꯒꯤ ꯄꯥꯎ ꯋꯥꯔꯤ, ꯊꯧꯗꯣꯛ ꯑꯃ ꯋꯥꯊꯣꯛ ꯑꯃ ꯆꯥꯡꯉꯥꯏ ꯉꯥꯏꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ, ꯃꯤꯠꯇ ꯎꯔꯛꯏ꯫ ꯍꯥꯡꯂꯕ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯃ, ꯀꯅꯥꯒꯤ, ꯀꯩꯗꯧꯉꯩ, ꯀꯗꯥꯏꯗ?